Ngasi gi phongkiba tongan ba pauchi singdagi lokhachaba pausingi update pijari ahanbada maroiba pau Assam gi Karbi Anglong region da irang thokpadagi mioi ani sire security personnel kuntra nipal yauna mioi nifu manga sokle Arambai Tingol gi PRO Robin Mangang khwairakpam gi update ga loinana kuki phuruki mioi singna tongan tanaba thabak ngakda demand tawduna leire haina malem thongamna phongdorali phibam tadaba mongda gari awang lekai da hanglamba bright career boarding aims na thingsin khre Parliament na clear tawdaba ST gi official list da yaudaba ST certificate pairaga state government ki employee oina thabak tawba yaure Myanmar gi juntana akanba warning tawkre Turkey da plane kaibada Libya gi army ship yauna mioi manga sire Bangladesh na India gi visa application center thingjinkre afaba wakal khanbasing amata oina punsin bagi matam oire haina asang kasarna phongdorakli relief camp ta pangthokpa medical camp ta MLA Khemchan saruk yakre monpaksu phajupsu yaude hingliba haibaduni haina Khemchan da paudamlaga IDP sing kapkhre songbung relief camp ta leramba IDP kuntramapal mayumda changankre Maitai ST list ta chalhaudrabadi lakliba chahi tana manga kungi matungda Manipur dagi Maitai soidana mutkhirgani haina WMC na phongdorakli lambi semba hauragani haina khangalakpadagi Imphal cycle lambi thingbagi khongjang handokre lamdam asida Indiana black law amade divide and rule policy chatharakli punna thengnaminasi haina amukogi maikaidagi phongdorakli elevated highway sing sabinaba proposal paikhat pidabana maram oiraga Imphal mayolda traffic crisis nongmagi hengalakli academic year singani kuntaruki lairik namnaba supply purakibache bosemna loksellu yakidre Hauzik pausing amuk sandona pijari Assam gi Karbi Anglong region gi tribal singna taba mafamda lam enclosure sing takthoknaba thorang tawbada kanglup ani gi marakta ngarang dagi hauna thokiba irangna hena kansilakibaga loinana mioi ani laikidre police personnel kuntranipal yauna mioi nifu manga asok apan nangbadagi tongan ba hospital singda laikan nakre hari thodok aduda laikidraba mioi ani adudi Suresh sahi kunmanga amadi Arthik Timung kawi Suresh khongjang changsiliba singna building ama mai thabagi thodokta laikidabani Arthik na irang manungda group amana fabadagi laikidabani hairi irang adu laksinnaba security forces singna larthi charge tawbaga loinana tear gas su kapki hairi khongjang singi maikidagi su security force tamna petrol bomb amadi nungna singba sing thomjinbada natana 10 fawa kapsilaki hairi Assamgi DGP na phongdorokpagi matung inna hauji khongjang singa wari sanaduna warusin purakna ba khonari khongjang singna petrol bomb amadi nungna singba sing thomjilakpada soklaba security forces singi marakta IPS officer ama yauri irang asi laksinnabagi damakta ngarangdagi hauna Karbi Anglong region da internet matam kaktana thingjinkre Karbi Anglong autonomous council chief executive member amadi BJP gi leader amagi yumsu khongjang singna mai thadokkibuga loinana mafam kayada leiba yum amadi dukan singsu mai thaki hari Arambai Tengolgi PRO Robin Mangang khwairakpamgi update ta asumna hairi prithibigi mafam da hauzik thokliba yetnaba khatnaba India manungda thokliba charangnaba khudingmak dharma amadi narolda changsillaktuna khunda leitha silabagi isu ngakta oi aduna iramdam Manipur asidasu masigi thodok asi thokhalloisi hairagadi government na NRC tawdrabasu isana mitopta lam yonthokta bharada thamaga yumbuga yamna naksinna charo mauronadaba leisabi singna mitopta yum pandaba Isagi lining ngakna chatpa hairiba mari asi ngakna chatpada khara makhaidi tholakadoriba maisa laktagi kanba ngamgani haikibaga loinana Mikha pona mithibong mitambal oina hingdaugi sarukpudi yeknaba taradang halamlaga changna sarga kakibana saruk chama hena fai mikap thoklasi ireicha sa haina sumna update piri Aikoi pumnamak lamdamasida santi hanjin hanba pami adubu kuki phuruki mioi singna peace hanjilaknabagi mahuta tongan tanaba thabak ngakta tawduna leirakle haina peace activist malem thongamna phongdokre wafam asi hangang mayai likaida leiba malem thongamna phongdokhibani Manipurda peace puraknabagi damak Delhi dagi cycle thawduna lakiba malemga unaba aduda MPCC gi general secretary Sarat Chandrana malemgi khongjat aduna mai pakibadu thagatpa oina selgi mateng khochinaki loinana mahagi tungi thabak Chingda pangba yaba mateng pangani haibagi thajabasu piki thormaduga mari lainana malemna hai chahi ani makhai henjilaklaba irang asi ngasi phawba losinba ngamdana leiri mahaki cycle khongjat kanglop phurup khaidana mipum khudikmakna support tawbirakhi adubu Manipur yoba matamda kangpukpi phawraga Imphal tamna changnaba khonabada kotuna changba yaroi haina cherol thokpa amadi social media gi khuthangda nungaitaba wafam kaya
थमलक्पा अदुना नुंगाइतबा खरदी फाउखि हाइना फोंदोखि। हौखिबा नवेम्बर 19 अपुनबा इरैपाक महिरोई सिनपांगलुप एम्स पांथोखिबा प्रेस मीट की मतुंग इना मणिपुर की मफम कयादा नियम कांगलन अमत यावदना सेल खकी खल्लगा हॉस्टेल कया अमा इसिंग इसाहुगुमना हेंगलक्लिबा अमदी मनिंग मखा तमना हॉस्टेल बोर्डिंग चलाइरिबा सिंगी मथक्ता एम्स सर्वे चथखरे हाइना एम्स की एजुकेशनल एंड एकेडमिक अफेयर्स की सेक्रेटरी नंदिता ngasekpamna पुरेसदा थादोरकपा चिरोल अमना हाइरी चिरोल असिना मखा ताना हाइ सर्वे अदुगी मनुंग चन्ना इम्फाल वेस्ट की मनुंग चन्ना लेबा घरी अवांग लेकाइदा बोर्डिंग ममिंगना ब्राइट कैरियर हाइरिबा बोर्डिंग असी यामना फिबम तादबा मोंगदा छात्र सिंगबु ललोनपोट ओइना सिजिनबगी मोंगदा नुपी नुपा पुल्लगा बिल्डिंग अमतदा थमदुना बिल्डिंग असीबु चलाइरंबा एम्स की थोंगी सिंगना चतुना येंगसिलुबा मतमदा थेंगनरखरे हाइरी चिरोलसिना मखाताना हाइरिबा बोर्डिंग असी खुदकता एम्सना अथिंगबा थमखिबगा लोइनना मखाताना बोर्डिंग चलाइरंबा थोक्लबदी अफफदगी दायित्व पुनमक बोर्डिंग असीबु चलाइरिबा फाउंडरना पुगदबनी हाइना एम्स की चिरोल असिना कंगलगली। पार्लियामेंट स्टेट असिगी शेड्यूल ट्राइब की मतंगदा स्टेट ऑफिशियल लिस्ट ओइना क्लियर तौबा यावदबा गवर्नमेंट की एम्प्लॉय खरना ट्राइब की मिंगदा शेड्यूल ट्राइब की सर्टिफिकेट पाइरगा थबक तौबा यावरे अदुबु पार्लियामेंट एप्रूव तौबा लिस्ट अदुदा ट्राइब अदुगी चपचाबा फॉर्मल नेम अदु पंद्रबदी शेड्यूल ट्राइब की सर्टिफिकेट अदुदा पंद्रबदी हाइरिबा सर्टिफिकेट अदु चनाहंदबा याई हाइना सुप्रीम कोर्ट ना तोंगान तोंगानबा केस सिंगदा पीखिबा रूलिंग सिंगदसु मयेक सेंगना यावरिबनी हाइरि राइट टू इंफॉर्मेशन ए की खुथांगदा मणिपुर की गवर्नमेंट डिपार्टमेंट सिंगदा शेड्यूल ट्राइब की कोटादा थबक तौरिबा एम्प्लॉय सिंगी मतंगदा हंखिबा अमगा मरी लेनना हारिबा इंफॉर्मेशन सिंग असी खंगलखिबनी आरटीआई ए की खुथांगदा लाखिबा इंक्वायरी असीगा मरी लेनना मणिपुर सरकार की डिपार्टमेंट अमना इंटरनेशनल ओइना इन्वेस्टिगेशन चथबदा एम्प्लॉय खरा अमदी मणिपुर की ओइना पार्लियामेंट ना एप्रूव तौबा ऑफिशियल ओइना रिकॉग्नाइज तौबा लिस्ट अदुदा यावदबा ट्राइब खरगी लिस्ट मखोइना थबक चंगलकपदा पीरिबा शेड्यूल ट्राइब की सर्टिफिकेट अदुदा यावबा थेंगनरे मणिपुर की ओइना ट्राइब कांगलुप अमा खक्तगी ओइना मालहनबा एनी कुकी ट्राइब हाइरिबा असी यावना पार्लियामेंट ना रिकॉग्नाइज तौबा एसटी की लिस्ट असी पुन्ना 53 नि इरोइ लोइबा ओइना पार्लियामेंट ना रिकॉग्नाइज तौबा लिस्ट अदुदा इंग 2012 दा हापचिनखिबा असी माते ट्राइब असिनी अहानबगी ओइना आरटीआई एप्लीकेशन अदु सही असिगी अप्रैल 13 दा मणिपुर दा एसटी सर्टिफिकेट वेरीफाई तौबा अमसुंग सर्टिफिकेट सिंग असी इशू तौबगी मतंगदा हंगलखिबगा मरी लेनना डिपार्टमेंट ऑफ पर्सनल एंड एडमिनिस्ट्रेटिव रिफॉर्म्स की माइकैदगी कमन रेस्पॉन्स ओइना सही असिगी मे 5 दा मरी लेनरिबा डिपार्टमेंट सिंगना एसटी सर्टिफिकेट की मतंगदा अरानबा मोंगदा अपॉइंटमेंट तौखिबगी रेकॉर्ड अमता लेते हाइना खंगलकी डिपार्टमेंट ऑफ पर्सनल एंड एडमिनिस्ट्रेटिव रिफॉर्म्स डिवीजन ना पिरखिबा रेस्पॉन्स अदु पेनिंगाई ओइदबना सही असिगी मे 19 दा अमुक हन्ना अपील लाखी मदुगी मतुंग इना डिपार्टमेंट असिना सही असिगी जून 23 दा डिपार्टमेंट खुदिक मक्का मरी लेनरिबा एडमिनिस्ट्रेटिव सेक्रेटरी सिंगदा हिरम असिगा मरी लेनना से थादुना आरटीआई ए की खुथांगदा हंगलिबा असिगी चपचाबा पाखुम पीखिनबा खंगनखी हारिबा चेरोल अदुदा एनी कुकी ट्राइब नत्रगा थादौ कम्युनिटी की गवर्नमेंट एम्प्लॉय कया यावबसु यावबगे अमसुंग स्टेट असिदा एसटी सर्टिफिकेट असिगी वेरीफाई अमसुंग इश्यूइंग प्रोसेस की मरिक चुंबा इंफॉर्मेशन सिंग अदुसु पिरकनबा खंगनखी आरटीआई की माइकैदगी हंगलक्लिबा वहंग अदुगा मरी लेनना गवर्नमेंट डिपार्टमेंट के तरहोंदोई की माइकैदगी डिपार्टमेंट ऑफ पर्सनल एंड एडमिनिस्ट्रेटिव रिफॉर्म्स दा रिप्लाई लाखी मणिपुर सरकार की माइकैदगी हौजी ट्राइबल अफेयर्स मिनिस्ट्री दा एनी कुकी ट्राइब असी एसटी लिस्ट दगी लौथोकदबनी हाइना प्रपोज तौरिबनी आरटीआई की खुथांगदा हंखिबा अदुगी मतुंग इना सही असिगे अगस्त 19 दा हलखिबा पाउकुम अमदा सही 2002 दगी हौना डिपार्टमेंट असिदा एनी कुकी ट्राइब की एम्प्लॉय 5 रिक्रूट तौखी हाइना खंगलखरे 1993 दा पार्लियामेंट ना एनी कुकी ट्राइब असी मणिपुर की एसटी लिस्ट दगी लौथोखरबा तुंगदा इंग 2003 दा स्टेट असिदा कांग्रेस सरकार लैरिङै मतमदा अमुक हन्ना एसटी की लिस्ट चलहलखिबनी हाइरि था असिगी 19 दा म्यांमार दा जुंता लेंगाकना सिंदुना मालेम के तोंगान तोंगानबा मफमसिंगदा लेबाक अदुगी मियामना खल्लबा लेंगाक अमा लैरे हाइबा अदु उटनबगी दमकता सागललक्लिबा मिखल पांथोकनबगी थबक अदु मास बॉयकॉट तौबगी वाफम कया थोरकपगा लोइनना जुंतागी लुसिंगबा ओइरिबा मिनवोंग हाइंगना डेमोक्रेसी रोमदा संगसिनगदोरिबा खोंथांग अदुबु यानिंगदबसिंगी मथक्ता अकनबा वार्निंग तौखरे ऑफिसर सिंग अमदे मिलिटरी सिंगी इमुंग मनुंगी मियोय सिंगदा वांगांगलदुना वाफमसिंग असी फोंदोकपनी
Myanmar miyamna military lengak asi lona ayaba mongda onthoknaba siliba thabak asibu yaningdaba phongdoknaba kaya lakli handakta nongna san state junta lengakna lawsinkraba comment amasung non-kiyoda laibak adugi celebrity kayabusu thajinduna mafam adugi miyamda vote thadanaba isai nomai thorom kayasu pangthokhanki minwon hain mahaki Deputation winna vote asigi matangda defense ki oiba wakalon chenba candidate singbu chawgatnabagi damakta Yangon Mandalay amasung Cochin state ta chatuna wangangbagi thabak singsu akanba mongda chathari hairi Turkey ki konung Ankara manakta thokiba plane kaibagi thodok amada Libya gi Chief of Army Staff Muhammad Ali Ahmad Al-Ada amadi atopa miyoi mari sire haina Libya gi Prime Minister Abdul Hamid David na phongdokre Turkey gi official oiba khongchat amada chatluraga halakpada laibak thiba thodok adu thokhibani hairi thodok adu da laikhidraba singdi ground forces ki Chief of Staff Alfitori Goribin Military Manufacturing Authorities की Director Muhammad Al-Katawi Al-Haddad की Advisor Muhammad Al-Aswawi अमसुंग Military Photographer Ahmad Omar Aham Zabeb ni hari Al-Jari की report matung ina plane adu emergency landing tawbada kai khibani thodo adu da plane की crew member ahumsu sikhi hari Indiana Visa Application Center thingjin khibadagi Bangladesh High Commission na su athingba thamkare lakadoriba mathang chahi gi February 12 da Bangladesh ki interim lengakna lebak aduda parliamentary election pangtholagani lauthokibaga iroinana political party amadi mahiroi naha luchingba singna election gi campaign haudokpada anti India gi wafam akanba wafam sing phongdok narakpadagi India gi maikedagi Bangladesh ki khwaidagi chawba anisuba capital city ama oiriba Chichangong da leiba India Visa Application Center bu chaliba tha asigi kunma thoidagi hauduna matam kaktana thingjin khibadagi Bangladesh ki maikidagi su Delhi da leiba makogi High Commission na visa amasung consular gi oiba thabak thorom sing pumna mak thingjile haina lokthokre pawgi likhun amagi matung ina wafam asi Bangladesh High Commission gi maikidagi di matam kharagi oina tangai fadaba maramdagi makhatana notice thoktriba phawba suspend tawbani haina phongdorakli hari adum oinamak lebak ani asigi miyamna di chaliba tha asigi kunma thoida India gi maikidagi ahanba oina visa application center thingjin khibadagi laman khumba oina Bangladesh High Commission na lokolakpa thabak oigani haina thajanari Kunai asibu kaina basiliba sing asibu thengnanaba apabu wakan khanba sing amata oina punsinbagi matam oire haina Indigenous Peoples Forum Manipur gi advisor Asang Kasarna phongdokre wafam asi Christian lining chatpa singi senglaba kumai ama oiriba Christmas ka mari lenana irang asina maram oiraga relief camp singda sangjapam loduna leiriba lanjenariba singda acha athaki polum kaya tengbang pikhibagi thoramda mahangna phongdokhibani IPFM Imphal Naga Forum Thado amasung liangmai lusingba sing amadi atai maitai amasung pangalgi CSO sing yauna chatkhiba tengbang bagi polum sing pibagi thabak adu songbung lamboi khongnang khongda hangba relief camp singda changjapam loduna leriba IDP singda khusin naki tengbang piba aduga mari leinana Asang Kasarna makhatana phongdokpada Christmas ki kumaina lakpada hojik lamdam asida thokliba irang asi loisinba oirasanu kangluk anina lan tawnarabasu lamdam asida khunda menariba atai yellow purup singda pau faunaduna irang asi loisinaba honaminasi irang asida thokliba thamoi sokpa thodok sing kauthoknaduna nungsi chanana leiminanabagi paujel sandoklasi haiki tengbang pibagi thoramaduda Saruk yakiba kokomigi kanbena khuraijam athobuna phongdokpada Christmas ki kumaina lakpada khwaidagi maraibak thiraba lanjenariba singna masa masa gi yumda hanjin hanbiyu haina tha asigi amadagi khongjang changsinduna lakliba IDP singda tengbang piba haiba asi afaba khongthangni chiraba tanja asida khundaminariba yellow purup sing amaga mateng pangnaba asina tung koina nungsi chanana leminaba ngamgani haina athobuna makhatana phongdokhi More amasung Churachandpur dagi lanjelakpa internally displaced person singna leriba Langol Zone 3 da hangba alternate housing complex relief camp ta sub specialist doctor mayam ama yauduna pangtokpa medical camp amada singjamai assembly constituency gi MLA Yumnam Khemchan saruk yakhre relief camp aduda ihan hanba oina lakhiba MLA Yumnam Khemchan da lanjelakbi nupi singna kaplaga ingkhraba ningtham thagi matam asida monpak su leite phajupsu yaude hingdaba yadabagi hingbani haina
ꯋꯥꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯈꯤ ꯅꯨꯄꯤꯁꯤꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯗꯨ ꯈꯦꯝ ꯆꯥꯟꯅ ꯊꯦꯝꯖꯤꯟꯈꯤ ꯑꯃꯁꯨꯡ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯂꯥꯟꯖꯦꯜꯂꯛꯄ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ MLA ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯗ ꯋꯥꯏꯈꯦꯝ ꯆꯥꯟꯅ ꯍꯥꯏꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯔꯤꯕ ꯃꯈꯩ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯗꯕ ꯂꯩꯔꯤꯕꯁꯤ ꯍꯥꯟꯅ ꯀꯣꯛꯍꯟꯕ ꯆꯪꯉꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯗꯨꯝ ꯉꯥꯛꯂꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ MLAꯁꯤꯡꯒꯁꯨ ꯈꯟꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯕ ꯌꯥꯏ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ IDBꯁꯤꯡ ꯆꯞ ꯃꯥꯟꯅꯅ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯕ ꯉꯥꯛꯇꯅꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ IDBꯁꯤꯡꯒ ꯍꯟꯗꯛꯇ ꯎꯅꯔꯨꯕꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈꯤ ꯀꯨꯀꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯨꯔꯕ ꯇꯨꯡꯗ BJPꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡ ꯈꯨꯠꯁꯝꯅꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯒ ꯈꯟꯅꯔꯦ ꯃꯄꯨꯡ ꯐꯥꯅ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯅꯥꯀꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯅꯤ ꯍꯥꯏꯈꯤ IDBꯁꯤꯡꯅ MLA ꯈꯦꯝꯆꯥꯟꯗ ꯇꯣꯉꯥꯟꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯌꯥꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯂꯦꯝꯅ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯦꯝꯅ ꯄꯤꯕꯒꯤ ꯀꯦꯝꯞ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯥꯌꯦꯡ ꯆꯠꯊꯈꯤ ꯑꯗꯨꯒ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯁꯤ ꯈꯔ ꯇꯣꯏꯅ ꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯁꯑꯣꯝꯕꯧ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯝꯕ ꯁꯦꯔꯧꯗꯒꯤ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ 38 ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯈ꯭ꯔꯦ ꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯋꯥꯏꯈꯣꯡ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯣꯊꯣꯔꯤꯇꯤꯅ ꯊꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯀꯦ ꯇꯧꯔꯝꯂꯕꯅꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ IDBꯁꯤꯡ ꯑꯗꯨ ꯁꯨꯒꯨꯅꯨ ꯐꯥꯎꯕꯗꯤ ꯆꯪꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗꯗꯤ ꯆꯪꯕ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯏꯈꯣꯡ ꯌꯧꯔꯛꯄꯗ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯔꯛꯄꯗꯒꯤ IDBꯁꯤꯡ ꯁꯥꯎꯕ ꯍꯧꯔꯛꯈꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯛꯂꯕ ꯇꯨꯡꯗ ꯑꯣꯊꯣꯔꯤꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯕꯅꯤ ꯑꯃꯔꯣꯝꯗ IDBꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯊꯥꯔꯒ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁꯀꯤ ꯃꯐꯝ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯁꯥꯡ ꯀꯁꯥꯔ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯊꯥꯗꯧ ꯑꯃꯦꯁꯀꯣꯒꯤ SM ꯖꯂꯥꯜꯅꯆꯤꯡꯕ ꯃꯌꯥꯝꯅ ꯈ꯭ꯔꯤꯁꯃꯥꯁ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯅ ꯊꯛꯅ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯃꯩꯇꯩꯕꯨ STꯒꯤ ꯉꯥꯛꯂꯣꯡ ꯃꯈꯥꯗ ꯄꯨꯁꯤꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯍꯧꯗ꯭ꯔꯕꯗꯤ ꯆꯍꯤ 15 ꯀꯨꯜꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯩꯇꯩ ꯁꯣꯏꯗꯅ ꯃꯨꯠꯈꯤꯒꯅꯤ ꯍꯥꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯔꯤꯛ ꯈꯤꯟꯕꯝ ꯀꯨꯟꯖꯣꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯜꯍꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯤꯡ ꯁꯦꯟꯇꯔꯗ ꯊꯥꯕꯤꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯐꯨꯝꯂꯦꯟ ꯄꯥꯠꯀꯤ ꯃꯌꯥꯏꯗ ꯂꯩꯕ ꯇꯣꯛꯄ ꯆꯤꯡꯒꯤ ꯆꯤꯡ ꯃꯌꯥꯗ ꯇ꯭ꯔꯥꯎ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ 18ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠꯀꯤ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯋꯤ ꯋꯥꯟ ST The only constitutional safeguard to save Maitai, save our future, only NRC, boundary fencing, ILPS will not save Maitai. Set to response for Maitai ST immediately haiba call kayasu lauminaki. Matam kayagi mamangdagi hauna pibam thina soklaba Imphal Cycle lambi paring asi matam kuina sembidabadagi ngarangdagi hauna lambi paring asi thingbagi khongjang chathaba haurakpada PWDगी माइकैदगी लंबी असी अथुबा मतमदा सेमबगी थबक पाइखलगनी हाइना अइबा चिरोल पीदुना खंगलकपदगी लंबी थिंगबगी खोंजंग हंदोक्रे हाइरी PWDगी चीफ इंजीनियर CH विश्वाचंद्र सिंहना खंगलकपदा डिट्स ऑफ एग्रीमेंट की मतुंग इन्ना किलोमीटर 13 सांगबा लमलोंग थोंगखोंगदगी सगोलमांग बाजार फावबा लंबी सरुक अमदी खुराई हैकुरु मकोंग फावबगी सरुक असी मथंग चही 2023 की फेब्रुवारी था फावबगी मनुंगदा सेमबगी थबक पाइखलगनी हारिबा लंबी सेमबगी थबक असीगी मनुंगदा हौजिक इम्फाल सर्कल लंबीगी फिबम फतना लैरिबा असी यामना चथोक चसिन तौबदा खुदोंग चानबगी दमकता सेमजिनबा हौरगनी मसीगी मतुंगदा मपुंग फाना लंबी परिंग असी सेमजिनबगी थबक पाइखटकनी हाइना थाजबा पिरकपदगी ngasiदगी हौना मतम कक्तना इम्फाल साइकल लंबी थिंगबगी खोंजंग चंगसिलंबा अदु हंदोखिबनी हारि वनबा याबदी हारिबा लंबी परिंग असी फिबम थीना सोकपदगी मियामना चथोक चसिन तौबदा खुदोंग चादबा कया मायोकनादुना लाखिबनी
lamdam asida Indiana black law amadi divide and rule policy chatharakliba si aikoi punna thengnaminasi haina All Manipur Clubs Organization amuko gi sorok khaibum sanjoina phongdorakre amuko ga punna chatminariba MSF COHR AMAW OVA amadi poirei lemerol apunba mera paibina sinduna Christmas lining chatpasingi Christmas kumhaina lakpa asiga mari leinana ngasi Imphal gi tongan mafamda leiba churchsingda achamba khudol tamba amadi yaipa paujil pibagi khongchat ka mari leinana wafam asi phongdokhibani mahna makha tana hai lamdam asida ingtapa puraknaba amadi anoba Manipur ama semnabagi damakta khundaminariba phuruk khudingmangna achauba thodang lawminasi maru oina aikhoi maselgi marakta awaba taraklaba matamda amana amagi angamba mateng pangnaba haibasisu yamna maktangai fadaba amani hariba kanglo phuruk suna khundariba mafam ama oiriba Manipur asibu awonba chawkhotpa lamdam ama ohenaba aikhoi punna honaminasi haiba asi yamna mak mathau tai adubu lamdam asida thokliba thodok wathoksing asi matau karamna thoklibano haiba asi aikhoi punna masak khangminasi amasung Indiana lamdam asida chatharakliba black law amasung divide and rule policy sing asi aikhoi punna thengnaminasi loinana Christmas kumaina lakpada lamdam asida tangdu leitaba amadi aikoi maselgi marakta nungsinabagi mari hena chetsinhanba oirasanu haiki makhatana phongdokpada Christmas kumaina lakpada amukoga chatminariba luk mangagi apunba kangbusingna chathakiba Imphal gi tongan mafamsingda leiba churchsingda khudol bot piba amadi yafa paujil pibagi khongchat adugi manung channa singmairongda leiba MCB Church ki pastor Reverend Jankamang Daimaina hai lamdam asida matam gi oina thokliba issue kayada Manipur gi Baptist Convention Center Church Imphal na achouba thodang kaya lawduna su lakli loinana khundaminariba phurup kanglup khuding maki miyosingi maikidegi su kanglup phurup naidana khaidana aikoi punna lamdam asida thorakpa thodok wathoksing asi thengnaminaba haibasi yamna mathok tarakli amadi hangasidagi hauduna malemgi mafam sinba thungna pangtokadoriba Christmas lining chatpasingi Christmas kumai asimak Manipur da suma pungphana pangthoknaba sem chaba loire maruoina Christmas kumai asina lakpada lamdam asi ingtapa lebak ama oiduna mahoksagum nungsi chanana hingminaba isorgi mafamda thongnijanaba honaminasi haiki Manipur gi hanagi chief minister oiramba N Biren Singh na hojik Imphal mayolda noma kangdana road traffic accident amadi gari ka hena chinchilakpagi kudong chadabasing mayok nariba asi matam adugi mahagi government na center da thamkiba elevated highway sing semgat pinaba proposal sing adu matam chana paikhattabadagi thorakpani haina X da thagalakpa post da phongdokre mahagi post aduda matam adugi mahagi government na lisingani kun amasung kun mathoida mari leinaba central ministry singda Imphal gi city gi akoi nongma traffic ki kudong chadaba leirakpa amadi lambi ki kudong thibagi chang hengalakliba asigi achouba maram Imphal city fauduna chaliba national highway sing asi secondary route sing sembiduna Imphal mayolda traffic conjunction gi kudong chadaba sing thokanbagi damak proposal kaya thaduna lakhi adubu mari lenaba central government ki authority singna state asida tawjakhiba proposal adu nathairamlaga atopa state singda miyeng thamkibaduna state na pikhatkhiba proposal sing project sing chap manaba mongda paikhatuna leiri haina nungnangba phongdorakli mahna makha taraduna hai Manipur asi border state ama oibada natana top geographical amasung strategic challenge sing mayoknaduna leiriba state amani maramasina Manipur state ki oina akhanaba miyeng thamduna ministry da elevated highway sing sembiduna state asida connectivity phagathanaba traffic sing asoi angam yaudhanaba chathok chasin tawhannaba amadi setmitlol phagathanaba gidamakta hairiba apaba proposal sing thagatkhibani haina phongdokhi Lakadoriba academic year lisingani kuntaruki oina Board of Secondary Education Manipur na puthokadaba lairik sing namnaba amasung HSLC examination gi answer script ki sijinanaba tender fauduna amasung court ki order matungina ibudau margin print amasung advertising na supply taunaba puraki base bosem gi chairman gi ayaba yaude haiduna secretary na lofsilu haiba yakhidre wathogasi gi matangda ibudau margin print amasung advertising gi proprietor L Japan na phongdokhibada lakadoriba academic year English ngani kuntaruki oina Board of Secondary Education Manipur gi oina puthokadaba class 1 dagi 10 phawba tamgadaba lairik sing namnaba amasung mathang chahi gi anganba sarukta pangthokadoriba SSLC exam lisingani kunmanga kuntaruki answer script ki sijinanaba che supply tawnaba gidamakta mahaki company asina tender phawki adubu tender thamin nakhiba
aduda yaukhiba company amana court case tawrakpadagi High Court of Manipur da case soknaraba matungda haukhiba December 9 da court asigi maigeidagi mahagi company asida se singnabagi order adu taki board ki che supply taunaba tender phawkhiba amasung court ki order gi matungina Board of Secondary Education Manipur amasung mahagi company gi logo yauna watermark yaubaga loinana NCERT na piriba guidelines singi matung ina hariba quality aduda che sing adu supply taunaba ngarang Imphal da gari ani thunglaki gari ani adu ahanbada Dimapur lambi da lakibani adubu lambi chatpa yadabadagi amukhanna koithoklaga Imphal Jiribam lambi da yamna wana Imphal da thunglaba matungda Borta supply taunaba honakibani punna mapandagi purakliba che asi truck taret ni hanbagi oina ngarang Imphal da truck ani thunglaba matungda ngasi ahum aduga hayengna ani Imphal da thunglagadabani hanbagi oina yamna wana purakhiba supply gi che sing adu bosem gi secretary na chairman na ayaba pidabana si loba ngamlaroi haina che thaba yahankhidre tender phawbaga loinana court ki ayaba yauna purakhiba che bosem na loksillu yadriba asigi matangda hojik leiriba government na miyeng changbiyu mahaki maigidagi su hiramasigi matangda court wakat lagani haiki panba yabadi lakadoriba academic year lisingani kuntaruk asi nangnaba Board of Secondary Education Manipur ki makhada leiriba mahiloisang singi oina darkar leiba lairik sing matam chana phangan gadabani haina tongan tongan ma mahiloi loop singna bosemda amadi sarkar da yamna kanna pressure piribani Makhatarpa pauda editorial kalam dagi machang oiba sing amuk lokachari ahanbada cookie singi machin thiba propaganda leptri India government na Manipur da thokliba loikham naidaba wathok asi kanglup ki irang ni maitei amasung kuki kanglup ani gi marakta thokpa irang ni wathok asi wari sanaraga warisin purakadabani haina kanglup ani gi mihusing yauna kayarak hana wari sanakiba leirabasu warisin purakpa ngamdana leiri illegal American chin kuki jo narco terrorist singi maigeidagi Manipur makhoi gi haurak phamni makhoina landam asigi yellow mini maitei singna makhoi gi lammun bani haina wathok asi tholakibani haina aranba propaganda Tauri Amarunda Makogi Aranba propaganda da Achumba Malhanaba Honaduna Puari Semdokpagi Tabaksing Leptana Chatari Sahi Lising Manga Henbagi Puari Ladiba Manipurgi Puari Semdoktuna Makogi Chatnaba Yaroidaba Aranba Wapamsing Hapchinduna Lamdamasigi Yellow Mini Utnanaba Lisang Sina Honarakiba Adu Maitei Sing Natana Manipurgi Puari Bukhangba Malemgi Miamna Angakba Pona Batan Natana Koki Kangluki Music Nasu Malemgi Kwaidigi Oidaba Ngangba Amadi Masin Thibani haina masak khangli masimagna Thailand ge Prime Minister na cookie human virus ni haina phongdokiba leire English ngani kulumdoi gi me omdagi cookie kangluki miyosingna maitei miyam gi mathakta landaba hawrakiba loikham naidaba wathok oiriba asi phuruki Apunbagi sakam thugairaga cookie singi oiba tokhaiba lengak natraga lebak ama sem nabani haina makoina demand tauri makoi singna huran nolada matam kayagi mamangdagi Indo Myanmar amsung Bangladesh na singba yumno naba lebak singi ngamkhai singdagi logi wangmada changsilakiba singna lamdam asigi manung hanjinba singi mafam sing amadi singya tamya singda khunda laita sinduna lamlo launam langda Colonialism saгаtlaba matungda phurupki apunba saktam thugairaga makhoigi oiba lebak jalingam semnaba demand tawrakibani India government na makhoigi aranba thonggi khongjangbu ubadagi khangbadagi tokhaiba lengak natraga lebak sembagi ayaba piroi Manipurgi apunba saktam kaidongaida kahelloi haibagi phirep laukthokduna miyamda thajaba pikhre adobo wathok asigi warasin puraknaba honabada matam sangna changhanba amasung landarakliba terrorist singi mathakta kok nonba manba thong kayam kuina chathaduna leigedoribage haiba wahang lairaklibasi laibak thibani India government na wathok asigi warasin puraknabani haiduna buffer zone semduna security force na ngak senduna maitei singbu buffer zone da changhandana leiri kuki singna national highway singda maitei sing free moment yahandana thamli asida maitei singna buffer zone thugaire amasung buffer zone manung lansinduna IED bomb phumjinduna tangdu leitaba thugaina bokhonare haibagi wakat mifam phamduna nauhaunana drama chatharakliba asi thajaningai oidaba irang chagadaba machin thibagi lalongni koki kanglupna area domination tawriba mafamda bomb pokhaiduna asok apan nangkiba adu makhoina thakchaba langda thubani makhoi maselgi loktunaba kopsinnaba honabada maiteida tasinba kanamatana thajaroi Editorial ge aroiba pauda fattaba thabak tawrabadi fattaba phal phangani haibasi matam pumnamakta ningsingminasi
Ngasigi maikei kayadagi humjilakliba culture gi lam yongna sathiraba sahum singi marakta Manipur gi nupi singna logadaba phirepta pukning singsinba darkar lei nongma nongmagi ising ichaugum hengalakliba satellite channel sing asina makhal wakhal tajadriba hagolakliba naharol singi wakhalda piriba saitheng sing asi makoibu lamjing lamtak piriba alsingna munna nainafam thoi satellite channel sing asina haujiki science na chakholakpugi matung ina mikup khudingi ahongba lakliba malemgi phibambu khudaki oina pau sandokduna miyambu mikup nahom singna leheli masina khunai political amadi chakhot khongthangda oirabasu hiram pumnamakta miyoi kanglup khudingda kanaba kayamarum piri masigi kanaba asibu mapam matam chana sijinaduna kanabasing asibu kaidongaidasu lana sijinafam thokte nakal amaromda kanaba kaya asigi marakta masing langamdraba internet ki channel sing asi yenglurabadi pongning asi asuki matik nungsiningai masak oiri ngasi Manipur amadi masiga naknaba mafam singda fangliba entertainment channel sing asi Indiana ayamba dominate tawri masigi mathakta India asisu amuk western culture na lakhat khiduna matau tamba khara henjilagli haibagum asuki matik lebak macha tadaba phibamda leiri chakhollagliba miyoiba ama oina hinglingai punsi mate khara asida ningtamna kanagi chu makha pondana hingjanabagi lambini amadi kanagumba misak amana mahaki personal oina tawjaba thabak khudam oina fijat chakchadasu oirabasu madugi matangda atopana khut thingjinbagi hak leite haina hainingliba yai adusu pumlal lalaba makti nate kanagumba amana tawrakliba thabak amasung maduna atopada kahena akaiba pidaba tarabadi maduda yengsinba ngangnabagi atopagi hak leite adubu matang asida panjaningliba wafam amana western culture amasung Indian culture anijigi Manipur culture ga hiram amatada manade mitop topa itop topa posak amamam ngaktani amana amagi mathakta ngangbagi haksu leite haiduna su khunai oiba apunbagi pal asibu namkhaiduna ining ikha tambadi achumba thong oiroi culture anigi kanaba saktamgi marak asida tuboi ngaroi lepliba Manipur gi culture asi kayam kuina khangduna leiba ngamkhigadage aikoina khongpham china lepangamdaba taragadi saktam sing humkhiduna Indian amasung western culture gi irol nungda lupkhiba haibasi masana taraba wapamni maram aduna tanpham asida aikoigi kari mathok tawba tai haibasi punna khangmenaba matham oire malem amadi India gi tongan ba state singi pijat leiteng chakcha yuthak amasung culture da ngauduna aikoi isagi leijariba khudingmak tungoinana thangamlaga mitau tambagi chanabi ama leiraklibasi punamangna wakan kantaminaba matam oire natrabadi western amasung Indian culture na sapu kana humjillakliba asina aikoigi chanabi irol nungda lukhiba yai haibasi khunna lamba phanglabaga chap manarabani ngasi chatkhiba matam amuk anna halaklaroi aikoigi mangkiba culture amuk hana semgatpa haibasi matam changbada natana madugi thodang kanana lobigani ngasigi haujik leiriba aikoigi mirol asi isagi channa lonchat lining laisol yauna maman yamlaba culture gi tongan ba tanglaba masaksing tungoinana thambagi chanabi amal lakliba asi thadoknaba khonabinaba haibasi aikoi pumnamaki thodang lominaba tangai phade amaromda science and technology gi lamda asuki matik chakhotlaba matam asida aikoigi state asidadi social media karamna sijinagadage haiba kanglol adu khangdana view amasung like khara wangnabagidamagta asum aran khangdana pausing social media da thagat naraktuna wathok lanthok toina thokli haujik state asida thokliba chahi ani tha manga mapung pharaklaba irang asina social media pairiba singna lana pau sangdotuna aranba lambida sijinarakpa haibasi apaba khongthang nate thokliba irang asina maram oiraga BJP na majority oiriba BJP na luchingba lengak phawba pham thadokduna haujik state asida president rule chalairiba matamni iremdam asida haujik tholiba makhal makha kayagi thodok wathok sing asi aikoina yamna laina loba chumloi irang asigi phibam asi achumba lambida puduna athuba matamda origin ama puraknaba honaba haibasi aikoi pumnamaki thodangni maramaduna social media da masagi oijaba karagadamak aranba pau thagatuna kunai asida pamdaba thodok wathok thokanaba honaroidabani